Lakhipur online putok saba February ki tang 12 Ningthau ka banumit ki Khomjinba Pao tabirasi Ahan bada maroi Pao Manipuri jauna lebaka sigilon tarahomdoida Central Armed Police Constable exam thaba yaragani Mantri ki quarter oigera yum oigera mai subsidize tobagi wafam leite haina Assam ki CM na phungdokre Kasar gi moragang tamba mayumda tarasuba chahi gi enami jalsa pangthokre amasung National Road Safety Month kamari lenana jiribamda painting amadi slogan hendanakre Haujik mapungoi papau tabirasi Lagliba February ki tang kundagi March ki tang 8 phauba leibaka sigi tongan ba shahar chamaga kunipan da pangthokadaba Central Armed Police Forces ki Constable General Duty exam da Manipuri lon jauna regional language tarahomdoida parikha si thaba yaragani candidate lak nipunipan romna saruk yagadoriba parikha sida kendra gi lengakna local nahasingda hena khudong chaba pinanabagi pantamda Hindi amadi English ki mathakta Manipuri, Assamese, Bengali, Gujarati, Marathi, Malayalam, Kannada, Tamil, Telugu, Uriya, Urdu, Punjabi amasung Konkani na chingba lon tarhomdoya sida mama lonna parikha thaba yaragani hairi Pradhan Mantri Sri Narendra Modi gi luching makhada amasung Union Minister Sri Amit Shah gi pautak matungina Hindi amasung English ki mathakta lamlam gi lon tarhomdoida parikha si pangthokna na bwari blokhibani Staff Selection Commission na handa conduct tawgudaba parikha si pangthokna na bagi marilena ba notice thokre Lagliba Rajya Sabha ki mikhel gi tamak All India Trinamool Congress na candidate marigi ming lauthokpada Silchar gi Susmita Dev yaure former Union Minister Santosh Mohan Dev amasung former MLA Bithika Dev ki machanupi Trinamool Congress MP Susmita Dev na mahakpu Lagliba Rajya Sabha mikhel gi tamak amukha naming pikhalakpada West Bengal ki CM Mamata Banerjee bu mahakna thakachaba phongdokhi আমি সবচেয়ে প্রথমে আমার নেত্রী এবং বাংলার মাননীয় মুখ্যমন্ত্রী মমতা বন্দ্যোপাধ্যায়কে আমার অন্তরের অন্তঃস্থল থেকে ধন্যবাদ জানাচ্ছি যে উনি আবার আমাকে রাজ্যসভাতে অল ইন্ডিয়া তৃণমূল কংগ্রেসের সাংসদ হিসাবে কাজ করার সুযোগ দিয়েছেন এবং আমাদের ন্যাশনাল জেনারেল সেক্রেটারি অভিষেক বন্দ্যোপাধ্যায়ের যে সাহায্যটা আমি বারবার পাই সেটার জন্য আমি কৃতজ্ঞতা জানাচ্ছি এবং বিশেষ ব্যাপারটা হলো যে আমরা দেখতে পেরেছি যে নর্থ ইস্টার্ন স্টেটসের কাউকে বাইরের থেকে রাজ্যসভা হয়তো দুবার কেউ পায়নি এটা নতুন ইতিহাস এটার জন্য আমি মমতাদিকে অভিনন্দন এবং ধন্যবাদ জানাচ্ছি এটা শুধু আমাকে দেননি কিন্তু সমস্ত নর্থ ইস্টকে একটা উনি ভালো মেসেজ দিয়েছেন Khomjinba Pao Lamdam asigi maming leiraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da Nongmaijing Khudingi layengba horagani Miyamgi kudongchana nabagi tamak Nongmaijing Khudingi ayuki pung 13 dagi nungthilgi pung 2 phauba layenggadaba sida mangjauna na appointment lobiningba singna telephone number 7002995161 natraga 7002995181 number asida call tobiragna hairi Khomjinba loijare Mantri ki quarter oigera yum oigera electric current subsidized tobagi wapam leite haina Assam ki CM Dr. Himanta Biswa Sarma na mahaki ex ta thadorokpa post amadangarang phongdokre Minister singi government quarter amadi yumda prepaid meter install taunanaba Chief Minister na Power Department ta khanghankre Tara suba chahi ki enami jalsa haukiba February ki tang 9 da Khadijatul Kubara Madrasatul Banat Moragang Tamba Mayum Kasar da pangthokre Thoromasida Jalsa Committee ki President Jamaluddin Khadijatul Kubra Madrasatul Banat ki President Majibur Rahman Mahatamim Ziauddin Hazrat Maulana Salahuddin Kazmi Darul Ulum Paskandi Hazrat Maulana Mufti Fayazuddin Kazmi Tripura Hazrat Maulana Abdul Hakim Kazmi Muhammad Rehmani Manipur Wazi Uddin Nadwi Singirbon na chingba miyoi singna daistapamki aduga Nasib Ali
Abdul Alimia Salahuddin Jalsa Committee asina chingba miyoi singsu saruk yaki thauram ga mari lenana madrasa asigi chawat thorang kaya gi matangda tongan tongan ba miyoi singna wangang ki Sabe, intawadu na kali o ay mo na matali ta habam dream. Intawadu di mamanda janat ali uhali. Ali intawadu di mamanda janat ali uhali. Allah taman hangi ya Allah masih janat asida ay khangi ay gini. Ay di mamanda la iba janat se masih amutin mo da ay usinya. Nung matoi ado ekoi na ude lukiusa sin kampanisi kari gino. Sigi matanda iwa ali ukan hai jage. Nahaki manda ekoi Speaker Ramana Habiki, Nupi Haikagadi, Imuka Hokada. Dam Atamo, one simple one. Aduna, Nupi Haimbasu Rokai. Nupi si Hogi Karamba education, the general the Piga, Nataga, purely matters of the Piga. Hogi, I could get some Gomena. Matasa Haibaki, Mamilase, was it king? Matasa Haibasi really Protestant Haiba, Amanama. Suma ito na army language ka bada sahaja bimari ni. District Administration Jiribam na sinduna kuntra mga suba National Road Safety Month January gi 13 dagi February gi 13 phawbagi thorong mari leinana ngarang high school dagi na college phawbagi oiba district level painting cum slogan writing competition ama RK Sanatombi Devi Vidyalaya Jiribam da pangthokre pangthokiba painting competition asida RK Sanatombi Devi Vidyalaya Jiribam gi A Premananda Singh Jiribam Higher Secondary School ki Isita De amadi Jiribam Higher Secondary School ki Sinam Mani Thoibana ahanba ani suba amadi ahum suba mana phangki atuga slogan competition dana RK Sanatombi Devi Vidyalaya Jiribam gi mahiroi ahum Bhavishya Maitham Wairokpam Laibak Lei Machanu amadi TH Priyabati Devina ahanba ani suba amadi ahum suba mana phangki makok mathang taraba singda Deputy Commissioner Jiribam Krishna Kumarna manamathum yentokhi matungda DC na thorong kamari leinana wangang latuna lambigi niyom sing ngakna chatuna kudongthiba thoktona ba amadi niyom sing khangna ba wafam kaya su phongtokhi thoromgi manung channa Sagolsem Indrajit Singh MCS Additional Deputy Commissioner Jiribamna road safety ki matangda punna wasaklomina khi numidasi ki maroi ba pandamdi lambi da kudong thiba thokpagi chang hanthanba gari mafam chana khambigi hainabi lehenba gari macha thobada helmet sijenaba amadi gari thauringaida mobile phone sijenadaba absina chingba yaure Follow the rules of the road and traffic. I will ensure my own safety and also come to participate. Participation is very much required for all the younger generation because from here only they show the opportunity which has been given to you. You have come to grasp the opportunity. When it comes to road safety, only 3 things are very important: awareness, alertness, and responsiveness. Awareness means all the traffic rules and regulations, whatever it is, are you aware or not? Aroibada maroiba pau amukhanna Manipuri jauna lebak asigi lon tarahomdoida Central Armed Police Constable exam thaba yaragani Mantri ki quarter oigera yum oigera mai subsidize tobagi wafam leite haina Assam gi CM na phungdokre Kasar gi moragang tamba mayumda tarasuba chahi gi enami jalsa pangthokre amasung National Road Safety Month kamari lenana Jiribamda painting amadi slogan hendanakre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare